Diamond Radio gi khuna potok jogi bathok so menjor gi machano pi physically challenge hai tare mahaki challenge matam loikre nungai hodaba madi hai tare isa sigi haijarage thamoi de dum nungai hodaba de le du awat padu bade ina lehen ki de hai tare yam seng na kan mahaki da makta mateng pangbirak pada thobal gi child line gi punamak leibiri ba mayam makok thongba official member sing haningai letana thagachari adom adom na tobimal khangna ngang sigi damak chahi ama makhairom hena mahak bu yeng sinna bagi damak mateng pangbiramba adugi damak ta hana na thagachari adubu mahak differently able physically challenged oiba nupi ama khang sahi tara mari suraba nupi macha mana kari firon set kani kari fijol set kani purit ki manung da karamba fi thagani phanek ki manung da kari fi thagani khangjadraba nupi macha man hauji ki matam na mobile phone ma pai dana koi lang dana koi chen dana chong chana ga da bangang nupi macha ma mahak karamba phamung da tumgani leisabi macha mana mahak mathanta ki phamung ama da nungai na tumjai phajup ama supjaraga manak ta teddy bear gumba ma tarokanda phone ama ga paijaraga headphone ama ga uptana larik laisu online class yaudana keja dana mongja dana legedaba nupi macha tho mahak na masagi set ka da firon phawwa ai kari fi set ka da gi haiba khangde asigum laba physically challenge hai tare nupi macha sigi mawong mataw si yeng bangam da badagi lepak miyam da ina uthok jaroi pukchel chawraba sanalai pak ta leiriba miyam pon amna mateng mayam pangbire makhoi gi leiram da mayum saki makhoi gi mayum saba nong joro yuroba yumado asum na miyam gi mateng loina na saki housing for all da mahaki maming mahaki imung manung yaute karim ta kaiba leite pibam thokpana pidrabasu leipak mayamna pibiki leipak mayam gi chawruba lamanama tonsinje nupi masa sigi physically challenge amana differently able oraba nupi amana mioi amana person amana fangadaba tha amagi lupa lising ama changwa do pibi gani haina lauthok pirami aigi camera gi mamangda official kayana laubirami adubo angang ado physically challenge oibagi aduguma paisa dudi lupa ma fawu fangkiti pigani hairami kaya marum khudong saba pigani ye loina badu tawgani yum sabigani adu tawbigani ada tawbigani hairami kaya maharau jaki matam du daina pibi doro male tawbi doro male lupa amta su phangti amata su bidi punamak namthak ngakta oida pada bangang ngakta tawsinaba camera gi mamang da haijana bangakta angang adugi imung du da lupa lising ahumga satret ke belu da lepa leitana imung du gi da mak piduna du maklai kanana leipak miyam dagi khaijaba paisa do sendoi santoga imung duda ngamjaba mateng amadi aikhoi gi diamond gi mateng ga loina imung duda piduno lai adubo angang adu leikhidre angang adu gi mahak leikhidre ga mahaki sorati sondaba yade adu doctor uthan aduga matamaduda pubirama doctor aduga aigi marup santa tha ama hena Jenims the lying bada Dr. Uthan na adu mahaki team na aduga khoi director na lupa ma phaw lobi kide masigi damakta Dr. Uthan gi team amadi Jenims ki director salute tawjari hana mioi bagi minung sigi matungina aduga matam amata nijakiba angang sigi damak tha magi lupa lising ma chonga pibiu haina ina nijakiba da pibirakta basingado haujikti pibiranu angang adu leikhidre Tagachari ngasigi tamutadi matang asa pungningi waro losinjari thorom santok chakibade henjin kiba hairoidaba haikiba soikiba lan kiba punamang pigani aikhoi punamak amato ina leminasi mingondagi nira ni hengadaba nati aikhoi chap mana leminar kanda aikhoi chap mana lemer kanda aikhoi bu mai thiba piba ngamgadaba kana asu leiti khurumjari